Ngasi mayanggidamakta Explainer in Manipurina film ama puduna laksari. Hauzik channel asida Game of Thrones Season 1 Episode 9 na upload tawringai marak asida film explanation bu pamjaba itilnaw singidamakta yengduna film explanation su akomba tanjai yengduna upload tawjarake. Adumak oiduna su Game of Thrones Season 1 asi hanagumna tangkak naina chang naina adumak upload tawjagani. Ngasi puduna lakliba film asigi maming Unleashed kawi. Wari asi Danny the Dog kauba miyoi amagi warini. Mahakpu Danny the Dog kaubagi maramdi mahak asi dog amagumna haibadi sa amagumna thambi. Mahakpu angang oiringaidagi hauna fajana training tawraki. Karigumba mahakna mi amaga loinaduna fight tawrabadi mi adu sidri fawba mahakna fugani. Mahaki mapu asina mahakpu angang oiringaidagi hauna training piduna lakli. Mapu asigi mamingna Bart kawi. Barna matam pumbada hui amagumna Danny gi ngaksamda yot ki bel ama faduna thami. Karigumba Barna mi amabu hat ki khalabadi mahangna Danny gi khawrida pulleba bel adu lakthoklami. Karigumba bel asi Danny dagi lakthoklabadi Danny na magi mamangda leiba mi amatabu lemna thadi. Mi adu sidri fawba Danny na fugani. Maramatuna ayamba matamda magi ngaksamda yot ki bel adu punduna thami. Karigumba bel asi Danny gi khawrida yauduna leirabadi mahangna mi amatabu asokapan nanghande. Film asigi haurakpada aikoina Danny bu uba fangli. Barna Danny gi khawrida yauba bel adu lakthoklami. Bel asi hek laktokpadagi mafam aduda leiba mi khudingmakpu Danny na fuba hauraklami. Hariba mising asi Bart ki yengnaba ngaktani. Loinana masingsu yamna yamlami. Adubu Danny na masing yamlabasu karisu khalamde. Mahaki mamangda leiba miyoi singbu Danny na yamna thina furami. Mi mayam sing adu furingai matamda mafam aduda Bart laklami. Barna mi sing adugi mapudagi sel hanglami. Haibadi Bart asi sel sanba miyoi amani. Karigumba mangondagi sel pukiba miyoi sing aduna sel singlaktrabadi Danny thadokduna magi sel kumbada mateng panglami. Maram aduna matam pumbada Barna Danny bu yamna darkar oi. Mafam adudagi sel khomba loiraba tungda Bart amadi Danny makhoigi leifam tamna chalami. Mafam adu yaurakpa matamda Bart ki mi khara thengnarami. Miyoi amana Danny gi kokda thokpa I adu urami. Mahakna I thokpa mafam adu bandage ama piduna yenaba hairami. Adubu Danny gi wakaldi angang amaga chap manai. Mapan thongi punsi karamna tawi haiba mahakna khanglamde. Loinana piramliba bandage adu kari tawgadabanu haiba mahakna khanglamde. Maramaduna ka manung changlagla tungda mahangna practice tawduna leirami. Practice tawba loiraba tungda angangi lairik ama mahangna thengnarami. Lairik adugi manungdagi mahangna anauba wahai kharasu thengnarami. Ngahak leiraba tungda Bart nupi amaga loinaduna mafam aduda laklami. Nupi aduna Bart ka loinaduna leiringai matamda sarang amagi manungda Danny leibadu urami. Danny ubadagi nupi adu Bart ki mathakta yamna sauduna mafum adudagi chatkirami. Nupi aduna chatkibadagi Bart chu Danny gi mathakta yamna saurami. Mathangi numitasu aduma Barna Danny bu sel khomnabagidama mafam khudingi puduna chalami. Danny su Barna haiba wa induna miyoi kayabu furaba tungda sel laurami. Mathang khara thabagasi asumna adumak chathaduna leirami. Nongma Barna Danny bu sel khara paiba mi amagi manakta puraklami. Hairiba mi asidagi Barna sendoi laugadawri. Miyoi asina Bartagi sel mayama mapuki. Adubo nupa asina Danny gi maramda loina khanglami. Haibadi Barna Danny gi ngaksamda pulliba bel asi laktokri fawbadi Danny karisu react tawroi haiba. Maramaduna miyoi aduna Bart bu hana farami. Bart asi miyoi aduna fakiba maramna mahangna Danny gi bel adu laktokpa nanglamde. Hauzik miyoi adugi misingna Danny gi mamangda Bart bu yamna thina furami. Miyoi aduna magi misingda hana Bart bu halabatungda kona Danny bu halu haibagi order piramlabatungda mafam adudagi chatki. Barna yamna wana miyoi sing adudagi nanthoklami. Loinana tanjai yenglaga Danny gi bel adu lakthoklabatungda mising asi loina halu haina Danny da Barna order pirami. Hauzik bel lakthoklabanina Danny na makoi sing adu fuba hauraklami. Mahangna miyoi sing asi yamna thina phurami. Madam aduda aikoina wet kauba nupa amabu urami. Hariba nupa asi illegal fight chinba nupa amani. Nupa asina Danny bu yamna munna yenglami amadi Danny na fight tawba asi uraga mahang yamna ngaklami.
ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯕꯥꯔꯠ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯁꯦꯜ ꯂꯧꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯍꯧꯖꯤꯛ ꯕꯥꯔꯠꯅ ꯗꯦꯅꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯐꯨꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ, ꯀꯔꯤꯁꯨ ꯇꯧꯗꯦ, ꯅꯪꯗꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁꯥ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯍꯥꯏꯅ ꯗꯦꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯅꯤꯗꯤ ꯕꯥꯔꯠꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯀꯥꯔ ꯊꯧꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤꯁꯨ ꯕꯥꯔꯠꯅ ꯁꯦꯜ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯕꯥꯔꯠꯅ ꯗꯦꯅꯤꯕꯨ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯄꯨꯔꯝꯗꯦ꯫ ꯗꯦꯅꯤꯕꯨ ꯋꯦꯌꯔꯍꯥꯎꯁ ꯑꯃꯗ ꯊꯝꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯔꯦꯗ ꯂꯥꯏꯠ ꯑꯃ ꯊꯝꯂꯝꯃꯤ꯫ ꯕꯥꯔꯠꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯂꯥꯏꯠ ꯑꯁꯤ ꯉꯥꯜꯂꯕꯗꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯕꯥꯔꯠꯅ ꯃꯅꯨꯡ ꯆꯪꯈ꯭ꯔꯕ ꯇꯨꯡꯗ ꯗꯦꯅꯤ ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯥꯎꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯤꯌꯥꯅꯣ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯤꯌꯥꯅꯣ ꯑꯁꯤ ꯃꯍꯥꯛꯅ ꯌꯦꯡꯈꯤꯕ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯗꯦꯅꯤꯅ ꯄꯤꯌꯥꯅꯣ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯄꯤꯌꯥꯅꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯤꯌꯥꯅꯣ ꯑꯗꯨꯕꯨ ꯈꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯤꯌꯥꯅꯣꯒꯤ ꯑꯣꯖꯥ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯄꯤꯌꯥꯅꯣ ꯇ꯭ꯌꯨꯅꯤꯡ ꯇꯧꯕ ꯂꯥꯛꯄꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯗꯦꯅꯤꯒ ꯋꯥꯔꯤ ꯁꯥꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯅꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯄꯤꯌꯥꯅꯣꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯗꯦꯅꯤ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯗꯦꯅꯤ ꯃꯈꯨꯠꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯄꯤꯌꯥꯅꯣ ꯇꯤꯆꯔꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯗꯦꯅꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ, ꯑꯩ ꯍꯧꯖꯤꯛ ꯄꯤꯌꯥꯅꯣ ꯆ꯭ꯌꯨꯟ ꯑꯃ ꯇꯧꯒꯗꯕ ꯂꯩ, ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯄꯤꯌꯥꯅꯣ ꯕꯇꯟ ꯑꯁꯤ ꯃꯦꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯅꯤꯁꯨ ꯇꯤꯆꯔ ꯑꯗꯨꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯇꯤꯆꯔ ꯑꯗꯨꯅ ꯃꯦꯠꯂꯨ ꯍꯥꯏꯕ ꯄꯤꯌꯥꯅꯣ ꯕꯇꯟ ꯑꯗꯨ ꯗꯦꯅꯤꯅ ꯃꯦꯠꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯅ ꯇ꯭ꯌꯨꯅꯤꯡ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯗꯦꯅꯤꯅ ꯄꯤꯌꯥꯅꯣ ꯕꯇꯟ ꯑꯗꯨ ꯃꯦꯠꯄꯗꯒꯤ ꯐꯖꯈ꯭ꯔꯕ ꯇ꯭ꯌꯨꯟ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯐꯖꯈ꯭ꯔꯕ ꯇ꯭ꯌꯨꯟ ꯑꯁꯤ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯇꯥꯕꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯂꯣꯏꯅꯅ ꯗꯦꯅꯤꯒꯤ ꯃꯃꯤꯡꯁꯨ ꯇꯤꯆꯔ ꯑꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯅꯤꯅ ꯃꯥꯒꯤ ꯃꯃꯤꯡ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯗ ꯍꯥꯏꯔꯝꯗꯦ꯫ ꯃꯈꯥ ꯇꯥꯅ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯗꯦꯅꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯗꯦꯅꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯗꯦꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯌꯥꯝꯅ ꯀꯟꯕ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯈꯨꯠꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯂꯣꯏꯅꯅ ꯗꯦꯅꯤꯒꯤ ꯃꯈꯨꯠ ꯄꯥꯏꯅ ꯄꯥꯏꯅ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯅꯪꯒꯤ ꯅꯈꯨꯠ ꯑꯁꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯊꯣꯜꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯇꯝꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯇꯤꯛ ꯇꯤꯛ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯅꯪꯁꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯦꯅꯤꯅ ꯔꯦꯗ ꯂꯥꯏꯠ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯕꯥꯔꯠꯅ ꯄꯤꯈꯤꯕ ꯔꯦꯗ ꯂꯥꯏꯠ ꯑꯗꯨꯕꯨꯅꯤ꯫ ꯗꯦꯅꯤ ꯔꯦꯗ ꯂꯥꯏꯠ ꯉꯥꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕ ꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯃꯅꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯥꯔꯠ ꯐꯝꯗꯨꯅ ꯑꯃꯗꯤ ꯁꯣꯛꯇꯨꯅ ꯂꯩꯕ ꯗꯦꯅꯤꯅ ꯎꯔꯝꯃꯤ꯫ ꯕꯥꯔꯠ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯨꯔꯝꯕ ꯃꯔꯝꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ, ꯂꯣꯏꯅꯅ ꯗꯦꯅꯤꯅ ꯃꯥꯕꯨ ꯀꯟꯕ ꯂꯥꯛꯇꯕꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯗꯦꯅꯤꯒꯤ ꯃꯊꯛꯇ ꯁꯥꯎꯔꯝꯃꯤ꯫ ꯕꯥꯔꯠꯅ ꯗꯦꯅꯤ ꯀꯧꯅꯕꯒꯤꯗꯃꯛ ꯔꯦꯗ ꯂꯥꯏꯠ ꯐꯥꯎꯕ ꯅꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯦꯅꯤꯗꯤ ꯄꯤꯌꯥꯅꯣꯗ ꯇ꯭ꯌꯨꯟ ꯁꯦꯝꯗꯨꯅ ꯂꯩꯔꯨꯕ ꯃꯔꯝꯅ ꯃꯍꯥꯛ ꯔꯦꯗ ꯂꯥꯏꯠꯀꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯕꯥꯔꯠꯀꯤ ꯑꯁꯥꯎꯕ ꯑꯁꯤ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯀꯟꯅ ꯀꯟꯅ ꯗꯦꯅꯤꯒꯤ ꯃꯊꯛꯇ ꯉꯥꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯕꯥꯔꯠꯀꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯕꯥꯔꯠꯄꯨ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯕꯥꯔꯠꯄꯨ ꯎꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯗꯦꯅꯤꯕꯨ ꯐꯥꯏꯠ ꯇꯧꯗꯨꯅ ꯂꯩꯕ ꯎꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯕꯥꯔꯠꯇ ꯏꯂꯤꯒꯦꯜ ꯐꯥꯏꯠ ꯑꯃꯒꯤ ꯏꯟꯚꯤꯇꯦꯁꯟ ꯇꯧꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪꯒꯤ ꯗꯣꯛ ꯑꯗꯨꯅ ꯐꯥꯏꯠ ꯑꯗꯨꯗ ꯐꯥꯏꯠ ꯇꯧꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯗꯣꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯗꯦꯅꯤꯒꯤ ꯃꯔꯝꯗꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯕꯥꯔꯠꯇ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯥꯏꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯕꯗꯤ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ, ꯃꯔꯝꯗꯤ ꯃꯁꯤ ꯗꯦꯠ ꯃꯦꯠꯆ ꯑꯃꯅꯤ, ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯏꯠ ꯇꯧꯗꯨꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯐꯥꯏꯠ ꯑꯗꯨ ꯂꯣꯏꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯁꯦꯜ ꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯒꯤ ꯕꯥꯔꯠ ꯐꯥꯏꯠ ꯃꯦꯠꯆ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯥꯔꯠꯅ ꯗꯦꯅꯤꯕꯨ ꯂꯣꯏꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯝꯄꯤꯌꯟ ꯑꯃꯕꯨ ꯎꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯝꯄꯤꯌꯟ ꯑꯁꯤ ꯆꯍꯤ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯆꯦꯝꯄꯤꯌꯟ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯅꯤ꯫ ꯆꯦꯝꯄꯤꯌꯟ ꯑꯗꯨ ꯎꯔꯕ ꯇꯨꯡꯗ ꯕꯥꯔꯠꯅ ꯉꯁꯤ ꯅꯨꯄꯥ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯁꯤ ꯍꯥꯏꯔꯝꯂꯒ ꯗꯦꯅꯤꯒꯤ ꯉꯛꯁꯝꯗ ꯐꯥꯕ ꯕꯦꯜꯠ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫
ꯕꯦꯜ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯗꯦꯅꯤ ꯅꯨꯄꯥ ꯑꯗꯨ ꯇꯝꯅ ꯆꯪꯂꯝꯃꯤ, ꯂꯣꯏꯅꯅ ꯄꯟꯆ 3ꯈꯛ ꯊꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯂꯣꯏꯅꯅ ꯕꯥꯔꯠꯇ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ꯫ ꯁꯦꯜ ꯌꯥꯝꯅ ꯐꯪꯂꯕꯅꯤꯅ ꯕꯥꯔꯠ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯂꯣꯏꯅꯅ ꯗꯦꯅꯤꯗꯁꯨ ꯅꯪꯅ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯗꯦꯅꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯕꯥꯔꯠꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯁꯦꯜ ꯈꯣꯝꯕ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ, ꯃꯁꯤꯒꯨꯝꯕ ꯃꯦꯆ ꯑꯁꯤꯗ ꯆꯠꯇꯨꯅ ꯍꯧꯖꯤꯛ ꯁꯦꯜ ꯌꯥꯝꯅ ꯇꯥꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯅ ꯗꯦꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯕꯥꯔꯠꯅ ꯗꯦꯅꯤꯗ, ꯉꯁꯤ ꯑꯁꯤ ꯑꯩꯒꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯃꯤꯠꯅꯤ, ꯅꯪꯅ ꯄꯥꯝꯕ ꯄꯣꯠꯆꯩ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯅ ꯗꯦꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯦꯅꯤꯅ ꯑꯩꯒꯤ ꯄꯤꯌꯥꯅꯣ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯕꯥꯔꯠꯇ ꯍꯥꯏꯔꯝꯃꯤ꯫ ꯕꯥꯔꯠꯅ ꯗꯦꯅꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ, ꯄꯤꯌꯥꯅꯣ ꯑꯁꯤ ꯅꯪꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠꯁꯛ ꯅꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯄꯤꯌꯥꯅꯣ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯗꯦꯅꯤꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯑꯃꯠꯇ ꯄꯥꯝꯗꯦ, ꯑꯩꯒꯤ ꯑꯣꯏꯅ ꯄꯤꯌꯥꯅꯣ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯕꯥꯔꯠꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯇ꯭ꯔꯛ ꯑꯃꯅ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯑꯃ ꯀꯥꯞꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯕꯥꯔꯠꯀꯤ ꯌꯦꯛꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯀꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯀꯥꯔ ꯃꯅꯨꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯦꯅꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯤꯚꯝ ꯈꯔ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯋꯦꯌꯔꯍꯥꯎꯁꯀꯤ ꯃꯅꯨꯡꯗ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯂꯥꯛꯄ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯇꯤꯆꯔ ꯑꯗꯨꯅ ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯂꯩꯕ ꯗꯦꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯇꯤꯆꯔ ꯑꯗꯨꯅ ꯗꯦꯅꯤ ꯂꯥꯛꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯁꯥꯅꯤꯟꯗꯒꯤ ꯈꯪꯕ ꯉꯝꯂꯝꯃꯤ, ꯃꯔꯝꯗꯤ ꯇꯤꯆꯔ ꯑꯁꯤ ꯃꯃꯤꯠ ꯇꯥꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯗꯦꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯦꯛ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯏ ꯊꯣꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯗꯦꯅꯤ ꯋꯥꯟꯊꯈꯤ꯫ ꯗꯦꯅꯤ ꯋꯥꯟꯊꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯗꯦꯅꯤꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯗꯦꯅꯤꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯄꯤꯌꯥꯅꯣ ꯇꯤꯆꯔꯒꯤ ꯃꯌꯨꯝꯅꯤ ꯍꯥꯏꯅ ꯈꯪꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯆꯠꯇꯨꯅ ꯀꯥꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨ ꯄꯤꯌꯥꯅꯣ ꯈꯣꯡꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯂꯥꯛꯂꯝꯃꯤ, ꯃꯃꯤꯡꯅ ꯚꯤꯛꯇꯣꯔꯤꯌꯥ ꯀꯧꯏ꯫ ꯗꯦꯅꯤꯅ ꯚꯤꯛꯇꯣꯔꯤꯌꯥ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯀꯤꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯄꯥꯗ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯍꯪꯂꯝꯃꯤ, ꯂꯣꯏꯅꯅ ꯗꯦꯅꯤꯒꯤ ꯑꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯄꯥꯗ ꯍꯪꯂꯝꯃꯤ꯫ ꯃꯄꯥꯅ ꯗꯦꯅꯤꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯄꯤꯌꯥꯅꯣ ꯈꯛꯇꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯀꯤꯕꯣꯔꯗ ꯑꯃ ꯗꯦꯅꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯦꯅꯤ ꯕꯦꯗ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯄꯥꯅ ꯍꯥꯏꯕꯗ ꯅꯪ ꯄꯤꯌꯥꯅꯣ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯀꯤꯕꯣꯔꯗ ꯑꯁꯤ ꯄꯥꯝꯕ ꯌꯥꯏ ꯍꯥꯏꯅ ꯅꯪꯒꯤꯗꯃꯛꯇ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯝꯂꯒ ꯀꯤꯕꯣꯔꯗ ꯑꯗꯨ ꯗꯦꯅꯤ ꯇꯝꯅ ꯏꯟꯁꯤꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯗꯨꯅ ꯗꯦꯅꯤꯕꯨ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯦꯅꯤ ꯌꯥꯝꯅ ꯀꯤꯅ ꯀꯤꯕꯣꯔꯗ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯗꯦꯅꯤꯅ ꯆꯥꯛ ꯆꯥꯐꯝꯗ ꯍꯦꯛ ꯐꯝꯊꯕꯒ ꯃꯈꯣꯏꯅ ꯃꯥꯒꯤ ꯄ꯭ꯂꯦꯠ ꯃꯊꯛꯇ ꯆꯥꯅꯕ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯗꯦꯅꯤ ꯆꯥꯛ ꯐꯖꯅ ꯆꯥꯕ ꯍꯩꯔꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯗꯦꯅꯤꯕꯨ ꯆꯥꯛ ꯐꯖꯅ ꯆꯥꯅꯕ ꯇꯝꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯗꯦꯅꯤꯗꯤ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯗꯦꯅꯤꯒꯤ ꯌꯥꯝꯅ ꯏꯅꯣꯁꯦꯟ ꯑꯣꯏꯖꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯗꯦꯅꯤꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯗꯦꯅꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯥꯒꯤ ꯃꯃꯤꯡ ꯗꯦꯅꯤ ꯀꯧꯏ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨ ꯗꯦꯅꯤꯒꯤ ꯔꯨꯝꯗ ꯆꯪꯂꯝꯃꯤ, ꯂꯣꯏꯅꯅ ꯗꯦꯅꯤꯒꯤ ꯕꯦꯜ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯗꯦꯅꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯗꯦꯅꯤꯒꯤ ꯑꯀꯤꯕ ꯑꯗꯨ ꯐꯥꯎꯔꯗꯨꯅ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯤꯗꯅ ꯂꯩꯕ ꯌꯥꯒꯅꯤ, ꯂꯣꯏꯅꯅ ꯅꯪꯅ ꯕꯦꯜ ꯑꯁꯤ ꯂꯧꯊꯣꯛꯄꯗ ꯃꯇꯝ ꯆꯥꯔꯦ ꯈꯟꯕ ꯅꯨꯃꯤꯠꯇ ꯂꯧꯊꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯗꯦꯅꯤꯒ ꯂꯣꯏꯅꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯂꯦꯖꯇ ꯊꯤꯟꯕ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯀꯣꯂꯦꯖ ꯆꯪꯂꯝꯗꯥꯏꯗ ꯗꯦꯅꯤꯒꯤ ꯈꯖꯥꯏꯗ ꯀꯤꯁ ꯇꯧꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯗꯦꯅꯤꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯁꯨ ꯗꯦꯅꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯔ ꯃꯈꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯗꯦꯅꯤꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯊꯣꯛꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯦꯅꯤꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯔꯤ, ꯃꯄꯥꯟꯊꯣꯡꯒꯤ ꯄꯨꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫
ꯃꯔꯝ ꯑꯗꯨꯅ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯄꯣꯠꯆꯩ ꯂꯩꯕ ꯇꯝꯕꯤꯔꯝꯃꯤ꯫ ꯄꯣꯠꯆꯩ ꯂꯩꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯛꯂꯕ ꯇꯨꯡꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯤꯛꯇꯣꯔꯤꯌꯥꯕꯨ ꯀꯣꯂꯦꯖꯇꯒꯤ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯗꯦꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯖꯦꯅꯤ ꯀꯣꯂꯦꯖ ꯌꯧꯔꯛꯂꯝꯃꯤ꯫ ꯚꯤꯛꯇꯣꯔꯤꯌꯥꯅ ꯗꯦꯅꯤꯕꯨꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯚꯤꯛꯇꯣꯔꯤꯌꯥꯅ ꯗꯦꯅꯤꯕꯨ ꯑꯥꯏꯁꯀ꯭ꯔꯤꯝ ꯄꯤꯖꯔꯝꯃꯤ꯫ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯅ ꯆꯥꯅ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯝꯗ ꯍꯥꯏꯗꯣꯛꯀꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯃꯊꯛꯇ ꯁꯥꯎꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯉꯁꯤ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯔꯨꯏ ꯍꯥꯏꯕ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯉꯥꯡꯂꯝꯗꯦ꯫ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯗꯦꯅꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯗꯦꯅꯤꯕꯨ ꯄꯤꯌꯥꯅꯣ ꯊꯝꯐꯝ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯑꯃꯗꯤ ꯅꯣꯠ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯄꯤꯌꯥꯅꯣ ꯈꯣꯡꯒꯅꯤ ꯍꯥꯏꯕ ꯚꯤꯛꯇꯣꯔꯤꯌꯥꯅ ꯗꯦꯅꯤꯗ ꯇꯝꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯗꯦꯅꯤꯁꯨ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯍꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔꯅ ꯗꯦꯅꯤꯅ ꯈꯣꯡꯕ ꯄꯤꯌꯥꯅꯣ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯃꯗꯤ ꯗꯦꯅꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯠꯆꯩ ꯂꯩꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯐꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯕꯗꯒꯤ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯗꯦꯅꯤꯒꯤꯗꯃꯛ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯗꯦꯅꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯅꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯣꯜꯂꯤꯕ ꯍꯩ ꯔꯥꯁꯤꯡ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯟꯅ ꯆꯩꯅꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯏꯟꯇꯔꯦꯁ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯗꯦꯅꯤꯗ ꯉꯁꯤ ꯃꯥꯔꯀꯦꯠ ꯑꯗꯨꯗ ꯃꯤ ꯈꯟꯅ ꯆꯩꯅꯕ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕ ꯄꯥꯈꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯥꯈꯠꯇꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯗꯦꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯒ ꯈꯟꯅꯕ ꯅꯠꯇꯦ꯫ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯗꯦꯅꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪ ꯃꯃꯥꯡꯗ ꯃꯤ ꯈꯟꯅꯕ ꯁꯣꯏꯗꯅ ꯎꯔꯝꯂꯒꯅꯤ꯫ ꯗꯦꯅꯤꯅ ꯍꯣꯏ꯫ ꯃꯈꯥ ꯇꯥꯅ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯗꯦꯅꯤꯅ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯅꯣꯡꯃ ꯅꯪ ꯐꯤꯚꯝ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯑꯩꯒ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯗꯦꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩꯅ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯞꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯒꯤ ꯑꯪꯀꯜ ꯁꯤꯈꯤ ꯑꯗꯨꯒ ꯑꯩꯅ ꯐꯤꯚꯝ ꯈꯔ ꯊꯤꯅ ꯁꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯪꯀꯜ ꯑꯗꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯪꯀꯜ ꯅꯠꯇꯦ ꯍꯥꯏꯅ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯁꯨ ꯖꯦꯅꯤꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯦ꯫ ꯍꯧꯖꯤꯛ ꯗꯦꯅꯤ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯗꯦꯅꯤ ꯇꯞꯅ ꯇꯞꯅ ꯇꯝꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯍꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯨ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯃꯗꯤ ꯗꯦꯅꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯄꯤꯌꯥꯅꯣ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯦꯅꯤꯗ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯍꯔꯗ ꯑꯃꯨꯛ ꯍꯟꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯗꯦꯅꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯗꯦꯅꯤꯒꯤ ꯋꯥꯈꯜꯗ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯆꯠꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯆꯠꯁꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯗꯦꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯗꯦꯅꯤꯗ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯄꯤꯌꯥꯅꯣ ꯑꯗꯨ ꯁꯦꯝꯕꯗ ꯅꯪꯁꯨ ꯌꯥꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯅꯪꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯅꯤ꯫ ꯁꯦꯜ ꯑꯁꯤꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯣꯠꯆꯩ ꯂꯩꯖꯔꯨꯆꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯅꯤ ꯁꯣꯞ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯥꯔꯠꯀꯤ ꯃꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯕꯥꯔꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤ꯫ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯊꯤꯈꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯕꯥꯔꯠꯀꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯗꯦꯅꯤ ꯕꯥꯔꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯕꯥꯔꯠꯁꯨ ꯗꯦꯅꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯦꯅꯤꯅ ꯕꯥꯔꯠꯇ ꯑꯩꯒꯤ ꯏꯃꯥ ꯑꯁꯤ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯕꯥꯔꯠꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯒꯤ ꯏꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯩꯅ ꯅꯪꯕꯨ ꯔꯣꯗꯀꯤ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯆꯥꯎꯅꯕ ꯑꯃꯗꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯑꯩꯅ ꯌꯣꯛꯈꯤ꯫ ꯅꯪꯕꯨ ꯐꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤꯁꯨ ꯀꯟꯕꯤꯈꯤ꯫ ꯂꯣꯏꯅꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯩꯅ ꯑꯣꯏꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅ ꯕꯥꯔꯠꯅ ꯗꯦꯅꯤꯗ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯥꯔꯠꯅ ꯗꯦꯅꯤꯕꯨ ꯑꯃꯨꯛꯀ ꯍꯟꯅ
ꯑꯃꯨꯛ ꯍꯟꯅ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯥꯔꯠꯅ ꯐꯥꯏꯠꯀꯤꯗꯃꯛ ꯖꯦꯅꯤꯒꯤ ꯕꯦꯜ ꯍꯦꯛ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯖꯦꯅꯤ ꯀꯔꯤꯁꯨ ꯔꯤꯌꯦꯛ ꯇꯧꯔꯝꯗꯦ꯫ ꯃꯁꯤ ꯎꯕꯗ ꯕꯥꯔꯠ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯂꯣꯏꯅꯅ "ꯅꯪ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯖꯦꯅꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ "ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯈꯟꯅꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯁꯣꯛꯍꯟꯕ ꯄꯥꯝꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯗꯦꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯕꯥꯔꯠ ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯕꯥꯔꯠꯅ ꯗꯦꯅꯤꯗ "ꯅꯪ ꯁꯥ ꯑꯃꯅꯤ" ꯍꯥꯏꯔꯝꯂꯒ ꯗꯦꯅꯤꯕꯨ ꯏꯟꯊꯔꯝꯃꯤ꯫ ꯗꯦꯅꯤꯅ ꯇꯥꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯥꯏꯇꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯑꯁꯤꯅ ꯗꯦꯅꯤꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯐꯥꯏꯇꯔ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯨꯔ ꯐꯥꯎꯕ ꯗꯦꯅꯤ ꯀꯔꯤꯁꯨ ꯔꯤꯌꯦꯛ ꯇꯧꯔꯝꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯎꯕꯗ ꯐꯥꯏꯠ ꯀꯝꯄꯤꯇꯤꯁꯟꯒꯤꯗꯃꯛꯇ ꯕꯥꯔꯠꯇ ꯍꯥꯏꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯕꯥꯔꯠꯀꯤ ꯃꯊꯛꯇ ꯁꯥꯎꯔꯝꯃꯤ, ꯂꯣꯏꯅꯅ "ꯅꯪꯒꯤ ꯃꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯥꯔꯠꯅ "ꯃꯁꯥꯟꯅ ꯑꯁꯤ ꯑꯩꯅ ꯈꯔ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯍꯟꯒꯦ ꯈꯟꯕꯒꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯥꯏꯇꯔ ꯃꯌꯥꯝ ꯑꯃ ꯗꯦꯅꯤꯕꯨ ꯐꯨꯅꯕꯒꯤꯗꯃꯛ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯗꯦꯅꯤꯗ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯨꯃꯟꯕꯗꯒꯤ ꯗꯦꯅꯤ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯈꯤ, ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯖꯦꯅꯤꯅ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯇ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯐꯥꯏꯠ ꯑꯁꯤꯒꯤ ꯋꯤꯅꯔ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯗꯦꯅꯤꯅ ꯃꯤ ꯑꯃꯠꯇ ꯍꯥꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯗꯦꯅꯤꯒꯤ ꯃꯊꯛꯇ ꯕꯥꯔꯠ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯐꯥꯏꯇꯔ ꯑꯗꯨꯕꯨ ꯗꯦꯅꯤꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯗꯦꯅꯤꯅ ꯐꯥꯏꯠ ꯑꯁꯤ ꯉꯝꯕꯗꯒꯤ ꯕꯥꯔꯠ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯕꯥꯔꯠꯅ ꯗꯦꯅꯤꯕꯨ ꯖꯒꯥ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯕꯥꯔꯠꯅ ꯗꯦꯅꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯗꯦꯅꯤꯕꯨ ꯀꯦꯁ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯚꯤꯛꯇꯣꯔꯤꯌꯥꯒ ꯂꯣꯏꯅꯅ ꯗꯦꯅꯤꯒꯤꯗꯃꯛꯇ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯈꯣꯏꯁꯨ ꯗꯦꯅꯤ ꯈꯪꯍꯧꯗꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯄꯥꯗꯒꯤ ꯍꯦꯟꯅ ꯗꯦꯅꯤꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯕꯦꯜ ꯑꯗꯨꯁꯨ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ, ꯕꯦꯜ ꯑꯗꯨ ꯌꯥꯎꯗꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯗꯦꯅꯤ ꯀꯦꯁ ꯃꯅꯨꯡꯗ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯀꯦꯁ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯥꯔꯠ ꯌꯥꯎꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯦꯅꯤꯅ ꯃꯃꯥꯒꯤ ꯐꯣꯇꯣ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯨꯔꯕ ꯇꯨꯡꯗ ꯕꯥꯔꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯥꯔꯠ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯗꯦꯅꯤꯅ ꯕꯥꯔꯠꯀꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ, ꯂꯣꯏꯅꯅ ꯗꯦꯅꯤꯅ ꯕꯥꯔꯠꯇ ꯍꯥꯏꯔꯝꯃꯤ "ꯅꯪꯅ ꯍꯥꯏꯕꯗ ꯁꯣꯔꯣꯛ ꯃꯄꯥꯟꯗꯒꯤ ꯑꯩ ꯈꯨꯟꯈꯤꯕꯅꯤ ꯍꯥꯏ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩꯒꯤ ꯏꯃꯥꯒꯤ ꯐꯣꯇꯣ ꯂꯩꯔꯤꯕꯅꯣ? ꯐꯣꯇೋ ꯑꯁꯤ ꯌꯦꯡꯂꯒ ꯑꯩꯅ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ" ꯍꯥꯏꯅ ꯕꯥꯔꯠꯇ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯗꯦꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯝꯃꯤ꯫ ꯕꯥꯔꯠꯅ ꯍꯥꯏꯔꯝꯃꯤ "ꯅꯪꯒꯤ ꯅꯃꯥ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯦꯜ ꯂꯧꯔꯝꯃꯤ ꯑꯃꯗꯤ ꯅꯪꯕꯨ ꯄꯨꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯅꯣꯡꯃ ꯅꯪꯒꯤ ꯅꯃꯥ ꯑꯁꯤ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯊꯤꯅ ꯉꯝꯈꯤꯗꯦ, ꯂꯣꯏꯅꯅ ꯂꯩꯅꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯒꯤ ꯏꯃꯥ ꯁꯤꯈꯤ꯫ ꯑꯩꯅ ꯅꯪꯒꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯈꯤ, ꯃꯔꯝ ꯑꯗꯨꯃꯛꯅ ꯑꯩꯅ ꯅꯪꯕꯨ ꯌꯣꯛꯄꯤꯈꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯥꯔꯠꯅ ꯗꯦꯅꯤꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯕꯥꯔꯠꯅ ꯗꯦꯅꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯝꯃꯤ "ꯍꯧꯖꯤꯛ ꯅꯪ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯅꯤ꯫ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯒꯗꯕꯅꯤ"꯫ ꯕꯥꯔꯠꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯗꯦꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ, ꯃꯔꯝꯗꯤ ꯗꯦꯅꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯥꯒꯤ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯃꯗꯤ ꯚꯤꯛꯇꯣꯔꯤꯌꯥꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯀꯥꯔ ꯑꯗꯨꯒꯤ ꯁ꯭ꯇꯤꯌꯔꯤꯡ ꯑꯗꯨ ꯗꯦꯅꯤꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯀꯥꯔ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯃꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯕ ꯇꯨꯡꯗ ꯗꯦꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯃꯍꯥꯛ ꯄꯤꯌꯥꯅꯣ ꯇꯤꯆꯔꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯕ ꯃꯇꯝꯗ ꯗꯦꯅꯤꯅ ꯃꯥꯒꯤ ꯃꯃꯥ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯈꯣꯏꯗ ꯎꯠꯂꯝꯃꯤ꯫ ꯚꯤꯛꯇꯣꯔꯤꯌꯥꯅ ꯗꯦꯅꯤꯒꯤ ꯃꯃꯥꯒꯤ ꯐꯣꯇꯣ ꯍꯦꯛ ꯌꯦꯡꯕꯗ "ꯅꯪꯒꯤ ꯅꯃꯥ ꯑꯁꯤ ꯌꯦꯡꯕꯗ ꯐꯠꯇꯕ ꯅꯨꯄꯤ ꯃꯥꯟꯗꯦ" ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯃꯗ ꯄꯤꯌꯥꯅꯣ ꯈꯣꯡꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯐꯣꯇꯣ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯚꯤꯛꯇꯣꯔꯤꯌꯥꯅ ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯚꯤꯛꯇꯣꯔꯤꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫
ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯗꯦꯅꯤꯕꯨ ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯗꯦꯅꯤꯅ ꯃꯃꯥꯒꯤ ꯃꯔꯝꯗ ꯑꯌꯥꯝꯕ ꯈꯪꯂꯝꯃꯤ꯫ ꯗꯦꯅꯤꯒꯤ ꯃꯃꯥ ꯑꯁꯤ ꯆꯤꯅꯥꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯗꯦꯅꯤꯒꯤ ꯃꯃꯥ ꯑꯁꯤ ꯄꯤꯌꯥꯅꯣ ꯇꯝꯕ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯗꯦꯅꯤꯒꯤ ꯃꯃꯥ ꯑꯁꯤ ꯃꯥꯡꯈꯤ, ꯍꯥꯏꯕꯗꯤ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯑꯃꯁꯨ ꯂꯣꯏꯅꯈꯤ꯫ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕ ꯀꯅꯥꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯗꯦꯅꯤ ꯍꯧꯖꯤꯛ ꯌꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯦꯅꯤꯒꯤ ꯃꯃꯥꯅ ꯈꯣꯡꯂꯝꯕ ꯄꯤꯌꯥꯅꯣ ꯅꯣꯠ ꯑꯗꯨ ꯗꯦꯅꯤꯗ ꯇꯥꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯚꯤꯛꯇꯣꯔꯤꯌꯥꯅ ꯍꯪꯂꯝꯃꯤ꯫ ꯗꯦꯅꯤꯅ ꯍꯣꯏ ꯈꯨꯝꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯅꯣꯠ ꯑꯗꯨ ꯌꯦꯡꯂꯝꯃꯤ, ꯂꯣꯏꯅꯅ ꯆ꯭ꯌꯨꯟ ꯑꯗꯨ ꯈꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯦꯅꯤꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯗꯦꯅꯤ ꯃꯃꯥꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯅ ꯗꯦꯅꯤꯕꯨ ꯀꯞꯕꯣꯔꯗ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯥꯔꯠ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯃꯥꯕꯨ ꯑꯣꯠ-ꯅꯩꯕꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯗꯦꯅꯤꯒꯤ ꯃꯃꯥꯅ ꯕꯥꯔꯠꯇꯒꯤ ꯁꯦꯜ ꯈꯔ ꯄꯨꯈꯤ, ꯂꯣꯏꯅꯅ ꯃꯇꯝ ꯆꯥꯅ ꯁꯦꯜ ꯑꯗꯨ ꯁꯤꯡꯕ ꯉꯝꯈꯤꯗꯦ꯫ ꯕꯥꯔꯠꯅ ꯑꯉꯥꯡ ꯑꯃꯁꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯀꯞꯕꯣꯔꯗ ꯍꯥꯡꯗꯣꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯗꯦꯅꯤꯒꯤ ꯃꯃꯥꯅ ꯕꯥꯔꯠꯄꯨ ꯊꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯕꯥꯔꯠꯅ ꯁꯥꯎꯕꯗꯒꯤ ꯗꯦꯅꯤꯒꯤ ꯃꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯕꯥꯔꯠꯅ ꯗꯦꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯍꯧꯖꯤꯛ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯗꯦꯅꯤꯅ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯗꯦꯅꯤꯅ ꯈꯪꯕꯗꯒꯤ ꯚꯤꯛꯇꯣꯔꯤꯌꯥ ꯑꯃꯗꯤ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯗ ꯄꯣꯠꯆꯩꯁꯤꯡꯕꯨ ꯄꯦꯛ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯕꯥꯔꯠ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯖꯒꯥ ꯑꯁꯤꯗ ꯗꯦꯅꯤꯕꯨ ꯊꯤꯕ ꯂꯥꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯗꯦꯅꯤꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯣꯠꯆꯩ ꯄꯦꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯃꯔꯣꯝꯗ ꯕꯥꯔꯠ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯁꯨꯄꯔꯃꯥꯔꯀꯦꯠꯇ ꯂꯥꯛꯇꯨꯅ ꯗꯦꯅꯤꯒꯤ ꯐꯣꯇꯣ ꯎꯠꯇꯨꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯍꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯁꯤ ꯗꯦꯅꯤ ꯑꯃꯗꯤ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯣꯠꯆꯩ ꯂꯩꯕ ꯆꯠꯄ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯕꯥꯔꯠꯅ ꯗꯦꯅꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯈꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯕ ꯗꯦꯅꯤꯅ ꯎꯔꯝꯃꯤ꯫ ꯗꯦꯅꯤꯅ ꯚꯤꯛꯇꯣꯔꯤꯌꯥ ꯑꯃꯗꯤ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨ ꯀꯞꯕꯣꯔꯗ ꯑꯃꯗ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯗꯦꯅꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯕꯥꯔꯠ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯈꯪꯍꯟꯕ ꯄꯥꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯕꯥꯔꯠꯀꯤ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯕꯥꯔꯠꯀꯤ ꯃꯤꯑꯣꯏ ꯌꯥꯝꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯗꯦꯅꯤꯅ ꯇꯞꯅ ꯇꯞꯅ ꯕꯥꯔꯠꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯗꯦꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯕꯥꯔꯠꯅ ꯄꯨꯔꯛꯄ ꯌꯥꯝꯅ ꯁꯥꯊꯤꯕ ꯐꯥꯏꯇꯔ ꯑꯃꯕꯨ ꯎꯕ ꯐꯪꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯏꯇꯔ ꯑꯗꯨꯁꯨ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ, ꯂꯣꯏꯅꯅ ꯗꯦꯅꯤꯒ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯐꯥꯏꯇꯔ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯔꯝꯅ ꯗꯦꯅꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯗꯦꯅꯤꯅ ꯐꯥꯏꯇꯔ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯐꯥꯏꯇꯔ ꯑꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯇꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯗꯦꯅꯤꯅ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯗꯦꯅꯤ ꯀꯅꯥꯁꯨ ꯍꯥꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯐꯥꯏꯇꯔ ꯑꯗꯨ ꯕꯤꯜꯗꯤꯡ ꯃꯊꯛꯇꯒꯤ ꯕꯥꯔꯠꯀꯤ ꯀꯥꯔ ꯃꯊꯛꯇ ꯇꯥꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯕꯥꯔꯠ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯂꯣꯏꯅꯅ ꯕꯥꯔꯠ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯑꯃꯗꯤ ꯗꯦꯅꯤꯒꯤ ꯃꯊꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯑꯃ ꯀꯥꯞꯂꯝꯃꯤ꯫ ꯗꯦꯅꯤꯁꯨ ꯅꯣꯡꯃꯩ ꯄꯥꯟꯗꯅꯕ ꯍꯥꯏꯗꯨꯅ ꯔꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯔꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯍꯣꯕ ꯑꯃ ꯍꯨꯠꯇꯨꯅ ꯗꯦꯅꯤ ꯀꯔꯤꯒꯨꯝꯕ ꯚꯦꯟꯇꯤꯂꯦꯇꯔ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯔꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯗꯥꯔꯠ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯗꯦꯅꯤ ꯚꯦꯟꯇꯤꯂꯦꯇꯔꯗ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯗꯥꯔꯠꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯊꯅꯝꯂꯒ ꯃꯊꯛꯇ ꯂꯩꯕ ꯔꯨꯝ ꯑꯃꯗ ꯃꯊꯟꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯗ ꯗꯦꯅꯤꯒꯤ ꯈꯧꯔꯤꯗ ꯄꯨꯟꯕ ꯕꯦꯜ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯕꯦꯜ ꯑꯁꯤ ꯎꯕꯗꯒꯤ ꯗꯦꯅꯤ ꯔꯨꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯕꯥꯔꯠꯅ ꯈꯪꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯕꯥꯔꯠꯅ ꯗꯦꯅꯤꯗ "ꯅꯪꯗꯤ ꯁꯥ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪ ꯃꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯃꯤ ꯃꯔꯛꯇ ꯂꯩꯔꯕꯗꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯕꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯠꯇꯕꯨ ꯍꯥꯠꯂꯣꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕ ꯑꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯔꯝꯂꯒ ꯗꯥꯔꯠꯅ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯂꯦꯡ ꯐꯥꯏꯌꯔ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯗꯦꯅꯤ ꯕꯥꯔꯠꯀꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯕꯥꯔꯠꯅ ꯗꯦꯅꯤꯗ "ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯆꯠꯁꯤ" ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯗꯦꯅꯤꯅ ꯕꯥꯔꯠꯀꯤ ꯑꯆꯤꯟꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯕꯥꯔꯠꯀꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ, ꯂꯣꯏꯅꯅ ꯕꯥꯔꯠꯄꯨ ꯁꯥꯊꯤꯅ ꯐꯨꯗꯅ ꯍꯥꯠꯅꯕꯁꯨ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯞꯕꯣꯔꯗ ꯃꯅꯨꯡꯗ ꯂꯩꯕ ꯚꯤꯛꯇꯣꯔꯤꯌꯥ ꯑꯃꯗꯤ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯈꯪꯂꯝꯃꯤ꯫
ꯂꯣꯏꯅꯅ ꯗꯦꯅꯤꯅ ꯕꯥꯔꯠꯄꯨ ꯍꯥꯠꯀꯦꯗꯧꯕ ꯑꯗꯨ ꯈꯥꯝꯗꯨꯅ ꯅꯪ ꯃꯤꯍꯥꯠꯄ ꯑꯃ ꯅꯠꯇꯦ, ꯅꯪ ꯕꯥꯔꯠꯄꯨ ꯍꯥꯠꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯥꯔꯠꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯗꯦꯅꯤꯕꯨ ꯂꯛꯅꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯕꯥꯔꯠꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯗꯦꯅꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯕꯥꯔꯠꯄꯨ ꯍꯥꯠꯀꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ ꯒꯝꯂꯥ ꯑꯃꯅ ꯕꯥꯔꯠꯀꯤ ꯃꯀꯣꯛꯇ ꯊꯣꯝꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯕꯥꯔꯠ ꯋꯥꯟꯊꯈꯤ꯫ ꯍꯧꯖꯤꯛ ꯕꯥꯔꯠ ꯑꯁꯤ ꯗꯦꯅꯤꯒꯤ ꯃꯃꯥ ꯍꯥꯠꯄ ꯑꯃꯗꯤ ꯑꯇꯩ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯐꯥꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯈꯤ꯫ ꯅꯣꯡꯃ ꯚꯤꯛꯇꯣꯔꯤꯌꯥ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯄꯤꯌꯥꯅꯣ ꯄꯔꯐꯣꯃꯦꯟꯁ ꯑꯃ ꯎꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯄꯤꯌꯥꯅꯣ ꯈꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯚꯤꯛꯇꯣꯔꯤꯌꯥꯅ, "ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯈꯣꯡꯒꯗꯧꯔꯤꯕ ꯄꯤꯌꯥꯅꯣ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯗꯦꯅꯤꯅ ꯄꯤꯌꯥꯅꯣ ꯇꯤꯆꯔꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯄꯜꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯗꯣꯝꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯌꯥꯅꯣ ꯇꯤꯆꯔ ꯑꯗꯨꯅ, "ꯑꯩ ꯅꯠꯇꯦ, ꯚꯤꯛꯇꯣꯔꯤꯌꯥꯅ ꯄꯜꯂꯤꯕ ꯑꯁꯤ ꯅꯪꯅꯤ, ꯃꯔꯝꯗꯤ ꯅꯪ ꯚꯤꯛꯇꯣꯔꯤꯌꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯄꯤꯌꯥꯅꯣ ꯑꯗꯨ ꯈꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯌꯥꯝꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯕꯨ ꯇꯥꯕ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯑꯅꯧꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫